ꯁꯣꯝꯗꯅ ꯇꯣꯝꯊꯤꯟ ꯌꯥꯏꯁꯅꯥꯅ ꯀꯣꯂꯦꯖ ꯍꯜꯂꯛꯂꯒ ꯀꯣꯜ ꯇꯧꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯉꯥꯏꯔꯤ꯫ ꯇꯣꯝꯊꯤꯟꯅ ꯃꯁꯤ ꯅꯨꯄꯤꯁꯤꯅ ꯀꯩ ꯀꯥꯟꯅꯅꯕ ꯀꯣꯂꯦꯖ ꯆꯠꯂꯤꯅꯣ ꯈꯪꯗꯦ, ꯅꯨꯡꯁꯥꯒ ꯁꯥꯈ꯭ꯔꯀꯥꯟꯁꯤꯗ ꯂꯥꯏꯐꯀ ꯊꯥꯈꯤꯗ꯭ꯔꯦ, ꯌꯥꯝ ꯂꯦꯝꯈ꯭ꯔꯦ, ꯒ꯭ꯌꯥꯟ ꯈꯔ ꯂꯥꯛꯑꯕ ꯃꯥꯜꯂꯦ ꯅꯨꯄꯤꯁꯦ꯫ ꯄꯨꯡꯁꯨ 4 ꯇꯥꯔꯦ, ꯍꯜꯂꯛꯄꯗꯤ ꯌꯥꯔꯕꯅꯤꯁꯦ, ꯀꯣꯜ ꯇꯧꯁꯟꯒꯦꯗ꯫ ꯇꯣꯝꯊꯤꯟꯒꯤ ꯀꯣꯜ ꯂꯥꯛꯄꯗꯨꯗ ꯌꯥꯏꯁꯅꯥꯗꯨ ꯃꯥꯒꯤ ꯐꯣꯟꯗ ꯐꯠ ꯌꯦꯡꯉꯤ꯫ ꯏꯁ, ꯑꯩ ꯉꯝꯗꯦꯍꯦ ꯃꯁꯤꯅ, ꯀꯣꯜꯒ ꯄꯪꯇꯧꯗ ꯇꯧꯔꯛꯑꯦ, ꯄꯥꯏꯈꯠꯂꯣꯏꯗ꯫ ꯇꯣꯝꯊꯤꯟꯅ ꯄꯥꯏꯔꯛꯇꯦꯅꯦ, ꯌꯥꯝ ꯆꯤꯜꯂꯤ ꯃꯥꯜꯂꯦ꯫ ꯌꯥꯏꯁꯅꯥꯗꯤ ꯀꯣꯂꯦꯖꯀꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨꯒ ꯀꯣꯂꯦꯖꯀꯤ ꯃꯄꯥꯟꯒꯤ ꯍꯣꯇꯦꯜ ꯑꯃꯗ ꯕꯣꯔꯥ ꯆꯥꯔꯤ꯫ ꯌꯥꯏꯁꯅꯥꯅ ꯊꯣꯏꯕꯤ, ꯅꯪ ꯅꯨꯄꯥ ꯃꯣꯕꯥꯏꯜ ꯌꯣꯟꯕꯁꯤ ꯂꯥꯛꯑꯦꯗꯣ ꯑꯥꯗ꯫ ꯊꯣꯏꯕꯤꯅ ꯍꯔꯦ, ꯑꯩ ꯅꯨꯄꯥꯗ ꯃꯣꯕꯥꯏꯜ ꯌꯣꯟꯕ ꯀꯥꯏꯅ, ꯍꯩ ꯃꯤ ꯅꯣꯡꯅꯖꯅꯨ, ꯅꯝꯕꯔ 4 ꯆꯥꯕ ꯃꯥꯏ ꯊꯦꯡꯅꯖꯅꯤ, ꯑꯩꯈꯣꯏꯁꯤꯗꯤ ꯒ꯭ꯌꯥꯟ ꯈꯨꯠꯇꯥꯡ ꯑꯃ, ꯀ꯭ꯋꯥ ꯐꯥꯎ ꯆꯥꯗꯦ ꯈꯪꯉꯕꯣ꯫ ꯌꯥꯏꯁꯅꯥꯅ ꯍꯣꯏ ꯑꯩꯈꯣꯏꯗꯤ ꯅꯨꯄꯥꯒ ꯀꯣꯏꯖꯗꯦ, ꯐꯣꯟ ꯌꯣꯟꯕ ꯌꯥꯎꯏ ꯍꯥꯏꯕꯗꯨꯗ ꯍꯥꯏꯕꯤꯕꯩ ꯋꯥꯅꯤ, ꯅꯠꯇ꯭ꯔꯣ ꯅꯤꯀꯤ? ꯊꯣꯏꯕꯤꯅ ꯌꯥꯔꯦ ꯏꯕꯦꯝꯃ, ꯑꯩ ꯑꯝꯇ ꯎꯅꯧꯒꯦ, ꯑꯩꯒꯤ ꯐꯖꯔꯕ ꯁꯛꯇꯝꯁꯦ ꯎꯅꯤꯡꯉꯦꯅ ꯕꯖꯥꯔꯗꯒꯤꯅꯦ ꯂꯥꯛꯏꯁꯦ, ꯃꯤꯅꯤꯠ 10ꯃꯨꯛꯇ ꯋꯥꯔꯤ ꯇꯧꯔꯨꯒꯦ, ꯐꯝꯂꯝꯈꯣꯀꯣ꯫ ꯌꯥꯏꯁꯅꯥꯅ ꯆꯦꯟꯒꯦꯒ ꯆꯦꯟꯈ꯭ꯔꯣ ꯏꯕꯦꯝꯃ, ꯌꯥꯝ ꯄꯛꯆꯩ꯫ ꯅꯤꯀꯤꯅ ꯑꯩꯗꯤꯅꯦ ꯅꯨꯄꯥ ꯍꯥꯏꯁꯦ ꯊꯥꯖꯕ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯦ ꯏꯕꯦꯝꯃ, ꯃꯣꯏꯅ ꯀꯣꯏꯔꯤꯁꯦ ꯑꯃꯨꯛꯇ ꯅꯨꯄꯤ 3-4ꯅꯤ ꯍꯥꯏꯕ, ꯑꯩꯗꯤꯅꯦ ꯖꯨꯒꯣꯠ ꯆꯥꯕ ꯑꯃꯐꯥꯎ ꯍꯦꯛ ꯊꯨꯡꯗꯦ꯫ ꯔꯣꯅꯤꯅ ꯑꯩꯈꯣꯏꯗꯤ ꯍꯟꯅꯨꯕ ꯀꯣꯏꯕꯅꯤꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ, ꯒ꯭ꯌꯥꯟ ꯇꯥꯔꯤꯕ ꯅꯨꯄꯥ ꯀꯣꯏꯕꯁꯦ ꯑꯩꯈꯣꯏꯗꯩ ꯆꯍꯤ 8-9 ꯍꯟꯕꯁꯤꯅ ꯁꯨꯛꯈꯠ ꯈꯟꯅꯗꯤꯌꯦ ꯈꯪꯉꯕ꯫ ꯅꯤꯀꯤꯅ ꯑꯩꯁꯨ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯈꯪꯗꯦ, ꯀꯀꯥꯒꯨꯝꯕ ꯑꯃ꯫ ꯌꯥꯏꯁꯅꯥꯅ ꯅꯣꯏꯁꯤꯅ ꯅꯨꯄꯥ ꯀꯣꯏꯕꯩ ꯋꯥꯔꯤ ꯉꯥꯛꯇ, ꯅꯨꯄꯥ ꯌꯥꯎꯗ꯭ꯔꯗꯤ ꯂꯩꯉꯝꯗꯕꯤ ꯉꯥꯛꯇ꯫ ꯍꯣꯇꯦꯜ ꯐꯝꯂꯤꯕꯤ ꯅꯨꯄꯤꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯍꯪꯂꯛꯏ, ꯏꯅꯦ ꯑꯩꯈꯣꯏ ꯕꯣꯔꯥꯁꯦ ꯂꯨꯄꯥ ꯀꯌꯥ ꯇꯥꯔꯒꯦ? ꯍꯣꯇꯦꯜ ꯐꯝꯂꯤꯕꯤ ꯅꯨꯄꯤꯗꯨꯅ ꯏꯕꯦꯝꯃ 40 ꯇꯥꯔꯦ꯫ ꯌꯥꯏꯁꯅꯥꯅ ꯅꯤꯀꯤꯒ ꯔꯣꯅꯤꯒꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯂꯨꯄꯥ 10 ꯄꯤꯁꯟꯅꯔꯛꯑꯣ꯫ ꯔꯣꯅꯤꯅ ꯑꯃꯁꯦ ꯆꯥꯊꯣꯛꯑꯒ ꯅꯨꯄꯥ ꯎꯅ ꯆꯠꯈ꯭ꯔꯤꯁꯦ, ꯑꯩ ꯄꯩꯁꯥꯒ ꯑꯦꯛꯁꯇ꯭ꯔꯥ ꯌꯥꯎꯖꯗꯦ, 20ꯁꯦ꯫ ꯌꯥꯏꯁꯅꯥꯅ ꯑꯩ ꯄꯨꯊꯣꯛꯑꯒꯦ, ꯍꯣꯔꯦꯟ ꯑꯣꯇꯣ ꯚꯔꯥ ꯄꯤꯍꯟꯒꯦ꯫ ꯅꯤꯀꯤꯅ ꯁꯦ ꯑꯩꯒꯤ ꯂꯨꯄꯥ 10꯫ ꯌꯥꯏꯁꯅꯥꯅ ꯄꯩꯁꯥꯗꯨ ꯈꯣꯝꯖꯤꯜꯂꯒ ꯍꯣꯇꯦꯜ ꯃꯄꯨꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯏꯅꯦ ꯁꯤꯗ ꯂꯩꯔꯦ ꯄꯩꯁꯥ꯫ ꯑꯍꯨꯝꯗꯨ ꯍꯣꯇꯦꯜꯗꯨꯗꯒꯤ ꯊꯣꯔꯛꯑꯦ꯫ ꯃꯈꯣꯏ ꯊꯣꯔꯛꯄ ꯎꯕꯗ ꯊꯣꯏꯕꯤꯅ ꯗꯥ ꯏꯃꯥꯟꯅꯕꯤꯈꯩ ꯊꯣꯔꯛꯑꯦ, ꯅꯪ ꯆꯠꯈ꯭ꯔꯣ, ꯑꯩꯁꯨ ꯌꯨꯝ ꯍꯜꯂꯒꯦ, ꯍꯣꯔꯦꯟ ꯌꯧꯔꯒ ꯀꯣꯜ ꯇꯧꯔꯛꯀꯦ꯫ ꯌꯥꯏꯁꯅꯥꯅ ꯏꯁ ꯌꯦꯡꯉꯨꯅꯦ, ꯑꯩꯈꯣꯏ ꯂꯥꯛꯑꯦꯅ ꯅꯨꯄꯥꯁꯦ ꯇꯥꯟꯈ꯭ꯔꯤꯁꯦ, ꯍꯣ ꯊꯣꯏꯕꯤ ꯅꯋꯥꯗꯣ ꯃꯨꯟꯕꯤꯔꯣ ꯏꯕꯦꯝꯃ꯫ ꯊꯣꯏꯕꯤꯅ ꯀꯩꯅꯣ ꯌꯦꯡꯁꯤꯟꯈ꯭ꯔ ꯄꯣꯠꯅꯤ꯫ ꯌꯥꯏꯁꯅꯥꯅ ꯅꯪ ꯍꯣꯔꯦꯟ ꯑꯣꯇꯣ ꯚꯔꯥ ꯄꯤꯌꯨ, ꯑꯩ ꯕꯣꯔꯥꯒꯤ ꯄꯩꯁꯥ ꯄꯤꯔꯝꯃꯕꯅꯤ꯫ ꯊꯣꯏꯕꯤꯅ ꯄꯤꯒꯦ ꯏꯕꯦꯝꯃ, ꯑꯔꯤꯛ ꯄꯤ꯫ ꯃꯈꯣꯏꯁꯤꯡꯗꯨ ꯑꯣꯇꯣ ꯄꯥꯔꯀꯤꯡꯗ ꯄꯨꯂꯞ ꯆꯠꯇꯨꯅ ꯃꯥꯒꯤ ꯃꯌꯨꯝ ꯍꯟꯅꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯃꯉꯥꯜꯗꯨ ꯃꯥꯒꯤ ꯊꯕꯛ ꯂꯣꯏꯔꯕ ꯃꯇꯨꯡ ꯔꯨꯝꯗ ꯆꯪꯕꯗ ꯑꯕꯦꯝꯃꯒꯤ ꯃꯦꯁꯦꯖꯇꯨ ꯄꯥꯔꯦ, ꯈꯨꯗꯛꯇ ꯀꯣꯜ ꯇꯧꯔꯝꯃꯤ꯫ ꯑꯕꯦꯝꯃꯅ ꯍꯦꯂꯣ ꯇꯥꯃꯣ꯫ ꯃꯉꯥꯜꯅ ꯀꯩꯅꯣ ꯅꯪꯕꯨ ꯀꯩꯗꯧꯉꯩ ꯃꯥꯆꯧꯕꯤꯗ ꯍꯥꯏꯔꯨꯏꯅꯣ, ꯀꯩ ꯍꯥꯏꯔꯛꯀꯦ? ꯑꯕꯦꯝꯃꯅ ꯑꯩꯁꯨ ꯍꯥꯏꯅꯤꯡꯕ ꯅꯠꯇꯦ, ꯌꯥꯗ ꯇꯧꯔꯤꯅꯦ ꯇꯥꯃꯣ, ꯅꯍꯥꯟꯃꯨꯛꯀꯤ ꯋꯥꯗꯣ ꯑꯃꯨꯛ ꯍꯧꯗꯣꯔꯛꯑꯦ, ꯂꯨꯍꯣꯡꯕꯩꯗꯣ, ꯑꯗꯨꯒꯤ ꯂꯣꯏꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦ꯫ ꯃꯥꯆꯧꯕꯤꯗꯣ ꯉꯛꯇꯤꯡꯅ ꯑꯩ ꯈꯪꯉꯤ, ꯑꯗꯨꯕꯨ ꯃꯥꯅ ꯐꯅꯕ ꯁꯤꯟꯒꯦꯗꯤ ꯍꯥꯏꯔꯤ, ꯈꯪꯗ꯭ꯔꯦꯗ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ꯫ ꯃꯉꯥꯜꯅ ꯐꯔꯦꯗ ꯅꯪꯅ ꯍꯥꯏꯗꯣꯛꯈ꯭ꯔꯤꯗꯣ, ꯌꯦꯡꯕ ꯇꯥꯔꯦ ꯑꯍꯟꯁꯤꯒꯤ ꯔꯤꯌꯦꯛꯁꯟꯗꯨ, ꯑꯩꯗꯤ ꯌꯥꯒꯅꯤ ꯍꯥꯏꯕ ꯊꯥꯖꯩ꯫ ꯑꯕꯦꯝꯃꯅ ꯅꯪꯅ ꯀꯔꯤꯗ ꯊꯥꯖꯔꯤꯕ ꯇꯥꯃꯣ? ꯃꯉꯥꯜꯅ ꯊꯥꯖꯩ ꯍꯥꯏꯕꯗꯤ ꯑꯍꯟꯁꯤꯡꯗꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯉꯥꯛꯇꯅꯤ, ꯍꯣꯏ ꯑꯩꯈꯣꯏꯒ ꯅꯣꯏꯒ ꯀ꯭ꯂꯣꯁ ꯌꯥꯝꯅ ꯑꯣꯏꯕ ꯐꯦꯃꯤꯂꯤꯁꯤꯡꯅꯤ, ꯅꯦꯅꯦ ꯂꯩꯁꯅꯥꯒ ꯑꯩꯈꯣꯏꯒ ꯔꯤꯂꯦꯇꯤꯚꯁꯅꯤ, ꯑꯗꯨꯕꯨ ꯅꯪꯒ ꯑꯩꯒ ꯕ꯭ꯂꯗ ꯔꯤꯂꯦꯇꯦഡ് ꯑꯣꯏꯕ ꯅꯠꯇꯦ, ꯃꯣꯏꯅ ꯚꯥꯞꯅ ꯁꯥꯒꯠꯂꯒ ꯑꯣꯏꯍꯟꯈ꯭ꯔꯗꯤ ꯈꯪꯗ꯭ꯔꯦ, ꯑꯗꯨꯕꯨ ꯑꯩ ꯅꯪꯒꯤꯗꯃꯛꯇ ꯑꯗꯨꯝ ꯂꯦꯞꯀꯅꯤ, ꯑꯩ ꯊꯕꯛꯁꯨ ꯇꯧꯔꯦ, ꯀꯗꯥꯏꯅꯣꯃ ꯆꯦꯟꯈ꯭ꯔꯒ ꯂꯣꯏꯔꯦ꯫ ꯑꯕꯦꯝꯃꯅ ꯇꯥꯅꯤꯡꯗꯦ,
ꯑꯊꯦꯟꯕ ꯆꯣꯡꯕꯒꯤ ꯋꯥꯈꯜꯗꯨꯗꯤ ꯂꯥꯞꯅ ꯊꯝꯈ꯭ꯔꯣ ꯑꯍꯟꯁꯤꯡꯁꯦ ꯌꯥꯅꯕ ꯎꯄꯥꯏ ꯊꯤꯕ ꯇꯥꯕꯅꯤ ꯇꯥꯃꯣ ꯃꯉꯥꯜꯅ ꯐꯔꯦ ꯐꯔꯦ ꯑꯩꯁꯨ ꯌꯨꯝ ꯊꯣꯔꯛꯄꯗ ꯂꯣꯏꯅ ꯍꯥꯏꯗꯣꯛꯑꯒꯦ ꯑꯕꯦꯝꯃꯅ ꯍꯥꯏꯗꯣꯛꯑꯣ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯠꯄ ꯌꯥꯒꯅꯤ ꯏꯁꯣꯔꯅ ꯇꯝꯕ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯇꯥꯃꯣ ꯃꯉꯥꯜꯅ ꯑꯗꯣ ꯑꯩ ꯍꯜꯂꯛꯄꯒꯤ ꯐꯤꯒ ꯑꯝꯇ ꯍꯣꯡꯗ꯭ꯔꯤ ꯅꯪꯁꯨ ꯑꯋꯥꯕ ꯋꯥꯈꯜꯒ ꯈꯜꯂꯨꯔꯅꯨ ꯑꯩꯁꯨ ꯐꯤ ꯍꯣꯡꯂꯒ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯑꯕꯦꯝꯃꯅ ꯄꯣꯊꯥꯔꯣ ꯊꯝꯃꯒꯦꯀꯣ ꯑꯁꯨꯝꯅ ꯑꯕꯦꯝꯃꯗꯨ ꯃꯉꯥꯜꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯖꯔꯝꯃꯤ ꯂꯩꯁꯅꯥꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯂꯣꯏꯁꯤꯜꯂꯝꯂꯒ ꯃꯥꯏ ꯀꯥꯗ ꯆꯪꯉꯛꯏ ꯊꯥꯅꯦꯜꯁꯨ ꯂꯦꯞꯇꯣꯞꯇ ꯀꯩꯀꯩꯅꯣ ꯌꯦꯡꯂꯒ ꯐꯃꯨꯡꯗ ꯂꯩꯔꯤ ꯂꯩꯁꯅꯥꯅ ꯇꯥꯃꯣ ꯊꯕꯛ ꯆꯤꯜꯂꯤꯕꯣ ꯊꯥꯅꯦꯜ ꯂꯩꯁꯅꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯑꯗꯨꯒ ꯊꯣꯡꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯂꯩꯁꯅꯥꯅ ꯀꯔꯤꯅꯣ ꯑꯩꯅ ꯀꯧꯔꯒ ꯊꯣꯡꯗ ꯌꯦꯡꯉꯤꯗꯨꯅ ꯊꯥꯅꯦꯜꯅ ꯀꯅꯥꯅ ꯈꯪꯅꯤ ꯈꯨꯍꯥꯏꯗꯣ ꯌꯥꯝ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯔꯛꯄ ꯂꯩꯁꯅꯥꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯆꯠꯂꯣꯍꯦ ꯍꯅꯨꯕ ꯅꯆꯥ ꯄꯥꯈꯪ ꯐꯥꯔꯀꯥꯟꯗ ꯈꯠꯂꯤꯗꯤ ꯃꯄꯥꯅ ꯍꯦꯜꯂꯤ ꯑꯗꯣ ꯊꯕꯛ ꯀꯣꯝꯕ꯭ꯔꯕ ꯋꯥꯔꯤ ꯑꯔꯨꯕ ꯑꯃꯇ ꯁꯥꯟꯅꯁꯤ ꯍꯥꯏꯒꯦ ꯇꯧꯅꯤ ꯊꯥꯅꯦꯜ ꯃꯥꯒꯤ ꯂꯦꯞꯇꯣꯞꯇꯨ ꯈꯨꯝꯖꯤꯜꯂꯒ ꯃꯥꯒꯤ ꯑꯅꯣꯞꯇꯨ ꯁꯥꯏꯠ ꯇꯦꯕꯜꯗꯨꯗ ꯊꯝꯃꯤ ꯑꯗꯨꯒ ꯐꯃꯨꯡꯗ ꯐꯝꯂꯤꯕ ꯂꯩꯁꯅꯥꯒꯤ ꯃꯈꯨꯠ ꯑꯅꯤꯗꯨ ꯄꯥꯏꯔꯒ ꯍꯥꯏꯔꯛꯑꯣ ꯀꯩ ꯋꯥ ꯂꯩꯔꯒꯦ ꯂꯩꯁꯅꯥꯅ ꯇꯥꯃꯣ ꯋꯥꯁꯦ ꯌꯥꯝ ꯂꯥꯏꯅ ꯂꯨꯔꯤꯌꯦ ꯇꯧꯔꯤꯁꯦ ꯊꯥꯅꯦꯜꯅ ꯀꯔꯤꯅꯣ ꯀꯣꯏꯊꯣꯛꯇꯅ ꯂꯩꯔꯤꯗꯨꯕꯣ ꯂꯩꯁꯅꯥꯅ ꯍꯣ ꯅꯆꯥꯅꯨꯄꯤ ꯑꯕꯦꯝꯃꯒ ꯑꯩꯈꯣꯏ ꯃꯉꯥꯜꯒ ꯀꯣꯏꯅ ꯂꯩꯔꯝꯃꯤ ꯁꯤꯕꯨ ꯁꯥꯂꯥꯟ ꯁꯥꯟꯅꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯊꯥꯅꯦꯜꯗꯨ ꯁꯦꯀꯦꯟ ꯈꯔ ꯇꯨꯃꯤꯟꯅ ꯂꯩ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯌꯥꯏ ꯌꯥꯏ ꯀꯥꯏꯗꯦ ꯀꯥꯏꯗꯦ ꯑꯗꯨ ꯀꯩꯗꯧꯁꯦꯕ ꯂꯩꯁꯅꯥꯅ ꯀꯌꯥ ꯍꯜꯂꯥꯏꯅ ꯌꯥꯏ ꯌꯥꯏ ꯀꯥꯏꯗꯦꯅꯦ ꯅꯅꯥꯎ ꯅꯨꯄꯥꯁꯤꯅ ꯈꯪꯂꯒ ꯌꯥꯗꯣꯔꯤꯕꯣ ꯊꯥꯅꯦꯜꯅ ꯃꯥ ꯌꯥꯖꯅꯤ ꯀꯩꯅꯣ ꯑꯉꯥꯡ ꯑꯅꯤꯗꯨꯅꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯖꯔꯗꯤ ꯀꯥꯏꯗꯕ꯭ꯔꯥ ꯈꯜꯂꯦ ꯍꯣꯏ ꯑꯗꯨꯗ ꯏꯕꯥꯏ ꯍꯣꯏꯅꯕꯨ ꯌꯥꯗꯣꯔꯤꯕꯣ ꯂꯩꯁꯅꯥꯅ ꯑꯗꯨꯅꯅꯦ ꯑꯩꯅ ꯃꯊꯥ ꯁꯥꯔꯤꯁꯦ ꯏꯇꯩ ꯏꯅꯥꯎꯅ ꯌꯥꯔꯒ ꯀꯩꯗꯧꯗꯣꯔꯤꯒꯦ ꯈꯠꯅ ꯆꯩꯅꯕ ꯊꯣꯔꯛꯑꯗꯤ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯇꯨꯃꯤꯟꯅ ꯂꯩꯕ ꯌꯥꯔꯣꯏꯗꯣ ꯊꯥꯅꯦꯜꯅ ꯑꯩꯗꯤ ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯤ ꯑꯉꯥꯡꯁꯤꯡꯁꯤꯅ ꯇꯧꯖ ꯁꯥꯏꯁꯦ ꯂꯩꯁꯅꯥꯅ ꯀꯩꯗ ꯑꯃꯨꯛ ꯅꯣꯛꯅꯤꯡꯉꯤꯅꯣ ꯉꯥꯎꯕꯨ ꯉꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯑꯁꯨꯛ ꯂꯨꯕ ꯇꯥꯏꯃꯤꯡꯁꯤꯗ ꯊꯥꯅꯦꯜꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯊꯥꯏꯅꯒꯤ ꯃꯇꯝꯗꯣ ꯍꯦꯛ ꯅꯤꯡꯁꯤꯡꯂꯛꯏꯅꯤꯅꯦ ꯅꯨꯡꯁꯤꯕꯅꯤꯗ ꯃꯇꯝꯗꯣ ꯕꯥꯊꯔꯨꯝꯗꯒ ꯏꯔꯨꯖꯃꯤꯟꯅꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯏꯅꯤꯅꯦ ꯂꯩꯁꯅꯥꯅ ꯑꯁ ꯌꯥꯝ ꯍꯩꯅꯔꯣꯏꯗꯣꯔꯤꯗ ꯈꯨꯠꯁꯦ ꯊꯥꯗꯣꯛꯑꯣ ꯍꯟꯅꯨꯔꯐꯥꯎ ꯍꯟꯗꯦ ꯍꯥꯏꯕ ꯃꯤꯅ ꯑꯁꯨꯛ ꯂꯨꯕ ꯋꯥꯔꯤ ꯁꯥꯔꯤꯉꯩꯁꯤꯗ ꯃꯥꯅ ꯀꯔꯥꯏꯗꯩ ꯊꯥꯅꯩ ꯋꯥꯔꯤꯒ ꯇꯧꯗꯅ ꯃꯨꯠ ꯁꯥꯒꯠꯂꯤꯅꯣ ꯌꯦꯡꯉꯨꯅꯦ ꯇꯥꯃꯣ 이쪽 ꯆꯣꯞꯅꯅꯤ ꯑꯩ ꯅꯪꯒ ꯋꯥ ꯇꯥꯟꯅꯕꯁꯦ ꯁꯣꯂꯨꯁꯟ ꯑꯃ ꯏꯀꯥꯏ ꯆꯥꯛ ꯊꯣꯡꯖꯔꯨꯔꯒꯦ ꯂꯩꯁꯅꯥꯗꯨ ꯄꯨꯛ ꯍꯧꯒꯠꯂꯒ ꯊꯣꯛꯈ꯭ꯔꯦ ꯊꯥꯅꯦꯜ ꯅꯣꯛꯂꯒ ꯏꯍꯦ ꯉꯥꯏꯈꯣꯅꯦ ꯅꯨꯄꯤ ꯅꯪꯕꯣ ꯄꯦꯜꯂꯦꯍꯦ ꯁꯩꯗ ꯅꯨꯄꯤꯅ ꯍꯟꯅꯨꯔꯗꯤ ꯆꯥꯛꯈꯨꯝ ꯏꯆꯥ ꯏꯁꯨ ꯇꯧꯗꯅ ꯑꯗꯨꯝ ꯂꯩ ꯍꯥꯏꯗꯨꯅꯤ ꯃꯥꯏ ꯅꯨꯄꯥꯒꯤꯒ ꯈꯟꯄꯣꯟꯇꯦ ꯆꯥꯛꯈꯨꯝꯗ ꯑꯗꯨꯝ ꯂꯛꯅꯔꯨꯒꯦ ꯉꯁꯤꯗꯤ ꯑꯉꯥꯡꯁꯤꯡꯅ ꯑꯉꯥꯡꯁꯤꯡꯒꯤ ꯊꯣꯛꯄ ꯍꯥꯏꯔꯒ ꯊꯥꯅꯦꯜꯁꯨ ꯂꯩꯁꯅꯥꯒꯤ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯦ ꯇꯣꯝꯊꯤꯟꯗꯨ ꯌꯥꯏꯁꯅꯥ ꯀꯣꯂꯦꯖ ꯍꯜꯂꯛꯑꯒ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇꯕꯒꯤ ꯌꯥꯝ ꯁꯥꯎꯅꯤꯡꯂꯝꯃꯤ ꯇꯣꯝꯊꯤꯟꯅ ꯃꯁꯤ ꯅꯨꯄꯤꯁꯤꯕꯨ ꯉꯥꯎꯕ꯭ꯔꯣ ꯀꯩꯅꯣ ꯀꯣꯜ ꯕꯦꯛꯁꯨ ꯇꯧꯔꯛꯇꯦ ꯃꯌꯨꯝꯗꯗꯤ ꯂꯩꯔꯝꯃꯅꯤ ꯉꯁꯥꯏꯅ ꯋꯥꯈꯜ ꯆꯔꯥꯡꯅꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯌꯥꯏꯁꯅꯥ ꯂꯥꯏꯚ ꯊꯥꯔꯛꯏ ꯇꯣꯝꯊꯤꯟꯗ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯑꯝꯃꯤ ꯇꯣꯝꯊꯤꯟꯅ ꯑꯁ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯤꯁꯤꯕꯨ ꯀꯩ ꯅꯨꯄꯤꯅꯣ ꯁꯤꯕꯣ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯈꯪꯅ ꯈꯪꯅ ꯃꯥꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣꯕ ꯃꯁꯤ ꯀꯣꯜ ꯑꯃꯨꯛꯀ ꯇꯧꯁꯤꯟꯒꯦꯔꯥ ꯇꯣꯝꯊꯤꯟꯅ ꯌꯥꯏꯁꯅꯥꯗ ꯀꯣꯜ ꯇꯧꯔꯛꯏ ꯌꯥꯏꯁꯅꯥ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯂꯥꯏꯚ ꯊꯥꯔꯝꯕꯗꯒꯤ ꯄꯥꯏꯈꯠꯂꯛꯏ ꯌꯥꯏꯁꯅꯥꯅ ꯍꯦꯜꯂꯣ ꯗꯥ ꯑꯁ ꯑꯩꯗꯤ ꯄꯨꯡꯀꯥꯎ ꯀꯥꯎꯔꯨꯔꯦ ꯇꯣꯝꯊꯤꯟꯅ ꯅꯪꯁꯦ
asuk yam aingonda olisibu kaigino Yaisnana ai tasingna kaubane na Tomthen sauranuba se Tomthenna ainu ngasaidagi nanga wari sananingdana nangi call ngairi aduga nang aibu kauthoraga live tharaga leiribaneba nang aibu nungsibidaba male Yaisnana as aidi yam hainade adumaina hainuba soikhre hairedana makha yam taningbra khangde aina thawaina tawba nate kaukibagine haisini aina nang nungsidesu haigide aisu honaribane hena nungsinaba Tomthendu warauna hairei fare aina yam yelaba male thamage Yaisnana da Tomthen adumain tawno aisu nungaide aina soibagi nangbu sawale ai lale base Yaisna masana soikhre khangbai nungaitadana Tomthenbu themlami Tomthenna farese ai saudre nang live thabada yeti ko Yaisnana yeti live ti kona daro suyaiba nadabu kaidoramino Tomthenna kaidoruni nanga wari sanajage na ngaiba natana Yaisnana tapna hanglai dabu aini yam wahalaba Tomthenna wahandeda khangde aise nangi wakhalda khanduna da laire nangbu yam nungsi Yaisnana aisu khange dana ibu yam nungsi bi haiba Tomthenna nangdi ibu nungsi dribra Yaisnana tapna asengba hairabadi ahanbadadi nungsiba ngamlamde adubu hojikti ai da Tomthenbu nungsiba khragra phaure asengbane aina haijesi Yaisnagi wahaidu taraga Tomthen kitang di harauzai dabna hairei ai nangna yadaba thabak amata tawro Yaisna nangna pamba ngakta tawgani aibu wahanbigano asomna makhoini wari watai tuina sanaduna Yaisnana su Tomthenbu khra nungsiba hauroklami Numit kharani leiraga Laisnadu loya hoida laklami aduga loyabu terrace mathakta kokhatuna Laisnaga wari sanarami Loyana kaidorage Laisna nangna wari aruba malai he hairido nana matahan bayadi suai Laisnana daroya ina mataradi sarok basuyai sarok tabasuyai adugi kona daga tanarona aidi ina magamu khanaba taleba Loyana karino nana khanaba wariga pusalaisna hairone kaiwano Laisna sorsang no hondoklaga ho akhoi mangalga akhoi abemaga nungsina leiramene kamdose hairino yam kuiraba male ayo khraba khangde Loya yam ngakna kari haiba moibu akhoinadi mabung machana magum loinarini khalurisiga kyam kuirajano Laisnana kuira male akhoi mangalna angang oiningaidagi pamsare hai aidi nopu nokningabani hausikana angang singse laini Loyana aidi thabu thajadi asengba nokninga iye amtabu nothokigeda mabunga machangadu nokminaringaida Laisa phi asuba khara puduna phaudoknaba kakhalai Laisana karino moigi mabung machansi thawai dana mathaksida nokminaramlisibo Laisnana wa thaidorai hoinama Daloyana terrace mathakta helipad sani hairi adugi yenglamiba Laisana kariya helicopter amu laibagi wakhalga tawriro leiro mathaksidagi pulap paithanaba Loyadi kanna nokli Laisnana tapna Daloya kona ina magatana horo kumasi Loyana tapna hoi makhoi hum pulap makhada kumtharai Laisnana inama ingam sadi Laisana
ꯄꯥꯕꯨꯡꯒ ꯃꯈꯣꯏ ꯑꯅꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯃꯌꯥꯝꯒ ꯂꯥꯏꯐꯝ ꯇꯔꯦꯠ ꯈꯨꯔꯨꯝꯃꯅꯤꯅ ꯆꯠꯈꯤꯕꯅꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯜꯂꯛꯇꯣꯏ ꯑꯣꯏꯔꯤꯅꯤ ꯂꯩꯁꯅꯥꯅ ꯑꯣ ꯄꯤꯡꯀꯤꯗꯤ ꯀꯣꯂꯦꯖ ꯆꯠꯈꯤꯕ ꯅꯠꯇ꯭ꯔꯣ ꯂꯥꯏꯖꯅ ꯆꯠꯈꯤꯌꯦ ꯑꯩ ꯆꯥ ꯂꯣꯜꯂꯛꯀꯦ ꯐꯝꯃꯨꯀꯣ ꯂꯩꯁꯅꯥꯅ ꯍꯣꯏ ꯅꯃ ꯂꯥꯏꯖꯗꯨ ꯀꯤꯆꯟꯗ ꯆꯥ ꯂꯣꯟꯕ ꯆꯪꯈ꯭ꯔꯦ ꯂꯣꯌꯥꯅ ꯑꯩꯗꯤ ꯁꯨꯝ ꯈꯜꯂꯨꯔꯒ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯣꯏ ꯑꯕꯦꯝꯃꯁꯨ ꯂꯥꯏꯕꯛ ꯊꯤꯔꯨꯔꯦ ꯍꯥꯏꯕꯩ ꯋꯥꯅꯤ ꯑꯉꯥꯡꯗꯣ ꯀꯌꯥꯗꯤ ꯉꯥꯎꯁꯤꯟꯅꯕ ꯃꯥꯟꯗꯦꯗ ꯂꯩꯁꯅꯥꯅ ꯍꯣ ꯃꯃꯥꯗꯨꯅ ꯐꯖꯅ ꯅꯥꯀꯣꯟꯕꯤꯗꯕꯒꯤ ꯁꯣꯏꯈꯤꯕꯩ ꯋꯥꯅꯤ ꯑꯩꯅꯁꯨ ꯀꯨꯞꯅ ꯁꯦꯟꯅꯖꯈ꯭ꯔꯕ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯐꯖꯅ ꯇꯥꯔꯦ ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯈꯜꯂꯤ ꯑꯗꯨꯕꯨ ꯄꯥꯎꯁꯦ ꯑꯩꯈꯣꯏ ꯊꯧꯕꯁꯨ ꯈꯪꯗ꯭ꯔꯤ ꯂꯣꯌꯥꯅ ꯑꯣ ꯑꯩꯒꯤ ꯋꯥꯗꯤ ꯃꯁꯥ ꯃꯁꯥꯕꯨ ꯌꯥꯅꯖꯔꯒꯗꯤ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯈꯜꯂꯤ ꯃꯣꯏ ꯃꯃꯥꯁꯤꯅ ꯀꯔꯤꯕꯨ ꯍꯥꯏꯗꯣꯏꯅꯣ ꯃꯆꯥꯅꯨꯄꯥꯅ ꯃꯥꯏꯅ ꯊꯦꯝꯖꯔꯅꯤ ꯂꯩꯁꯅꯥꯅ ꯗꯦꯠ 27ꯗ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯃꯉꯥꯜꯅ ꯊꯣꯔꯛꯇꯣꯏꯗꯣ ꯂꯣꯌꯥꯅ ꯃꯥꯅꯦ ꯈꯤꯇꯪꯕꯨꯗꯤ ꯋꯥꯠꯂꯤꯗ ꯂꯩꯁꯅꯥꯅ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ ꯆꯦꯟ ꯆꯣꯡꯗꯅꯗꯤ ꯇꯧꯍꯟꯅꯤꯡꯗꯦ ꯑꯩꯈꯣꯏꯅ ꯌꯥꯗ꯭ꯔꯦ ꯍꯦꯛ ꯍꯥꯏꯔꯨꯕꯗ ꯑꯉꯥꯡꯁꯤꯡꯁꯦ ꯊꯣꯛꯑꯕ ꯑꯃ ꯇꯧꯔꯛꯇꯣꯏꯅꯤ ꯍꯦꯛꯇ ꯂꯣꯌꯥꯅ ꯍꯣꯏꯅꯦ ꯑꯗꯨꯅꯤ ꯇꯣꯛꯑꯁꯤ ꯁꯤ ꯋꯥꯁꯤ ꯑꯃꯁꯦ ꯊꯣꯔꯛꯑꯦ ꯑꯩꯁꯨ ꯇꯞꯅ ꯊꯦꯝꯒꯦ ꯂꯥꯏꯖꯁꯨ ꯆꯥ ꯄꯨꯗꯨꯅ ꯊꯣꯔꯛꯏ ꯃꯈꯣꯏ ꯉꯥꯏꯍꯥꯛ ꯆꯥ ꯊꯛꯃꯤꯟꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯂꯩꯁꯅꯥꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯑꯇꯩ ꯑꯍꯜꯁꯤꯡ ꯂꯣꯏꯅ ꯈꯪꯂꯕꯁꯨ ꯄꯥꯎꯁꯤ ꯊꯧꯕꯒ ꯂꯥꯏꯖꯒꯗꯗꯤ ꯍꯧꯗꯣꯛꯄ ꯏꯉꯝ ꯉꯝꯅꯔꯝꯗꯦ ꯑꯗꯨꯕꯨ ꯊꯧꯕꯗꯤ ꯃꯥꯒꯤ ꯃꯔꯨꯞꯀꯤ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯗꯨ ꯊꯨꯅ ꯍꯧꯗꯣꯛꯅꯤꯡꯕꯒꯤ ꯂꯩꯁꯅꯥꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯕꯅ ꯂꯩꯁꯅꯥ ꯂꯣꯠꯄ ꯌꯥꯔꯛꯇ꯭ꯔꯦ ꯊꯥꯅꯤꯜ ꯂꯩꯁꯅꯥ ꯑꯃꯗꯤ ꯊꯧꯕ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯁꯤ ꯍꯥꯏꯗꯨꯅ ꯀꯣꯃꯟ ꯔꯨꯝꯗꯨꯗ ꯄꯨꯂꯞ ꯐꯝꯂꯝꯃꯤ ꯊꯧꯕꯅ ꯏꯇꯩꯃ ꯑꯩꯈꯣꯏ ꯑꯕꯦꯝꯃꯁꯤꯕꯨ ꯀꯔꯤ ꯍꯥꯏꯔꯤꯒꯦ ꯁꯣꯝꯗꯅ ꯏꯃꯥꯟꯅꯕꯗꯨꯅ ꯃꯤ ꯐꯪꯗ꯭ꯔꯕꯅ ꯇꯧ ꯂꯩꯔꯤꯅꯤ ꯂꯩꯁꯅꯥꯅ ꯊꯧꯕ ꯇꯣꯛꯑꯣ ꯐꯪꯗ꯭ꯔꯦ ꯍꯥꯏꯈ꯭ꯔꯣ ꯊꯧꯕꯅ ꯀꯩꯒꯤꯅꯣ ꯍꯥꯏꯁꯤꯕꯨ ꯏꯇꯩꯃ ꯂꯩꯁꯅꯥꯅ ꯑꯩꯈꯣꯏ ꯑꯕꯦꯝꯃꯁꯦ ꯃꯥꯒꯤ ꯈꯪꯅꯖꯕ ꯑꯃ ꯂꯩꯔꯝꯃꯤ ꯊꯧꯕꯅ ꯄꯥꯈꯪꯂꯣ ꯍꯥꯏꯁꯦ ꯂꯩꯁꯅꯥꯅ ꯃꯥꯅꯤ ꯄꯥꯈꯪꯅꯤ ꯊꯧꯕꯅ ꯑꯁ ꯃꯗꯨ ꯑꯣꯏꯔꯣꯏꯗ ꯃꯤꯒꯤ ꯏꯃꯨꯡꯗꯨꯒꯤ ꯃꯃꯥ ꯃꯄꯥꯅ ꯍꯌꯦꯡ ꯏꯆꯥꯅꯨꯄꯤꯁꯤ ꯊꯤꯅ ꯉꯥꯡꯕꯤꯒꯅꯤ ꯅꯣꯡ ꯐꯥꯗꯣꯛ ꯈꯠꯅ ꯆꯩꯅꯕ ꯌꯥꯎꯔꯛꯄꯗ ꯅꯪꯗꯤ ꯂꯨꯈ꯭ꯔꯥꯕꯤꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤꯅ ꯄꯟꯕꯤꯔꯒ ꯏꯆꯥꯅ ꯋꯥꯅ ꯂꯩꯒꯗꯕꯗꯣ ꯑꯩ ꯄꯥꯝꯗꯦꯅꯦ ꯌꯥꯔꯗꯤ ꯇꯣꯛꯅꯅꯕ ꯏꯇꯩꯃꯅ ꯈꯔ ꯁꯤꯟꯕꯤꯌꯨ ꯂꯩꯁꯅꯥꯗꯨ ꯊꯥꯅꯤꯜꯗ ꯌꯦꯡꯂꯛꯏ ꯊꯥꯅꯤꯜ ꯂꯩꯁꯅꯥꯒꯤ ꯃꯤꯠꯌꯦꯡꯗꯨ ꯚꯥꯞ ꯇꯥꯔꯗꯨꯅ ꯇꯞꯅ ꯊꯧꯕꯗ ꯍꯥꯏꯔꯛꯏ ꯊꯧꯕ ꯋꯥꯁꯦ ꯅꯪꯅ ꯇꯥꯕꯗ ꯁꯥꯎꯅꯤꯡꯕꯁꯨ ꯌꯥꯏ ꯑꯩꯈꯣꯏ ꯑꯕꯦꯝꯃꯅ ꯈꯪꯅꯔꯤꯕ ꯑꯉꯥꯡꯁꯦ ꯃꯈꯣꯏ ꯂꯣꯏꯅ ꯌꯥꯅꯖꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯪꯅꯖꯕ ꯃꯥꯜꯂꯤ ꯑꯩꯈꯣꯏꯅꯁꯨ ꯀꯌꯥ ꯊꯧꯁꯥꯔꯨꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯋꯥꯁꯦ ꯌꯧꯅꯔꯝꯅꯅꯤ ꯑꯩꯒ ꯅꯇꯩꯃꯒꯅꯗꯤ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯈꯜꯂꯕꯅꯤ ꯑꯩꯈꯣꯏ ꯑꯕꯦꯝꯃꯅ ꯈꯪꯅꯔꯤꯕ ꯅꯨꯄꯥꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯃꯉꯥꯜꯅꯤꯅꯦ ꯊꯧꯕꯗꯨ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯛꯏ ꯀꯔꯤ ꯃꯉꯥꯜ ꯍꯥꯏꯕ ꯀꯔꯤꯅꯣ ꯃꯣꯏꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯕꯣ ꯃꯕꯨꯡ ꯃꯆꯜ ꯑꯣꯏꯕꯒꯤ ꯃꯔꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯇꯥꯕꯗ ꯇꯨꯀꯠꯆꯕ ꯋꯥꯅꯤ ꯇꯥꯃꯣ ꯏꯕꯥꯏ ꯂꯣꯌꯥꯅ ꯈꯪꯂꯒ ꯀꯔꯤꯅꯤ ꯍꯥꯏꯗꯣꯏꯅꯣ ꯏꯆꯥꯅꯨꯄꯤ ꯋꯥꯔꯛꯄ ꯉꯝꯗꯕ ꯃꯄꯥ ꯃꯆꯥꯕꯨ ꯀꯨꯁꯤꯔꯥꯁꯤ ꯄꯪꯇꯧ ꯇꯧꯍꯟꯕ ꯃꯥꯜꯂꯣꯏꯗ꯭ꯔꯥ ꯑꯩ ꯃꯁꯤꯒꯤ ꯋꯥꯁꯦ ꯁꯨꯡꯌꯥ ꯌꯥꯅꯤꯡꯗꯦ ꯊꯥꯅꯤꯜꯅ ꯑꯝꯇ ꯇꯞꯊꯈꯣꯅꯦ ꯅꯪꯕꯣ ꯑꯉꯥꯡ ꯍꯥꯏꯁꯤꯗꯤ ꯑꯉꯥꯡꯅꯤ ꯊꯥꯅꯤꯜꯅ ꯉꯥꯡꯕꯒ ꯇꯥꯗꯈꯩ ꯊꯧꯕꯅ ꯃꯔꯛ ꯊꯠꯂꯛꯏ ꯀꯔꯤꯒꯤ ꯑꯉꯥꯡ ꯑꯣꯏꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛꯁꯤꯕꯨ ꯑꯐꯕ ꯊꯕꯛꯅꯦ ꯍꯥꯏꯒꯦꯔꯣ ꯑꯩꯒꯤ ꯃꯥꯏ ꯈꯨꯅꯕꯅꯦ ꯏꯕꯥꯏ ꯍꯣꯏꯒꯤ ꯃꯃꯥꯡꯗ ꯑꯩ ꯆꯪꯍꯥꯡ ꯍꯥꯠꯄꯅꯦ ꯑꯩ ꯁꯥꯎꯔꯛꯂꯗꯤ ꯏꯆꯥ ꯑꯣꯏꯔꯁꯨ ꯑꯩ ꯑꯐꯕ ꯑꯣꯏꯔꯛꯂꯣꯏ ꯑꯗꯨ ꯍꯥꯏꯔꯒ ꯊꯧꯕꯗꯨ ꯃꯊꯛꯇ ꯄ꯭ꯔꯞ ꯀꯥꯈꯠꯂꯛꯏ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯑꯕꯦꯝꯃꯁꯨ ꯃꯊꯛꯇꯒꯤ ꯍꯥꯏꯐꯦꯠ ꯇꯥꯔꯝꯃꯤ ꯑꯗꯨꯕꯨ ꯃꯄꯥ ꯀꯥꯈꯠꯂꯛꯄꯗꯨ ꯎꯕꯗ ꯃꯥꯒꯤ ꯀꯥꯗ ꯆꯦꯟꯁꯤꯜꯂꯒ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯀꯞꯆꯔꯝꯃꯤ ꯄꯟꯊꯕ ꯇꯧꯗꯅ ꯃꯉꯥꯜꯗ ꯀꯣꯜ ꯇꯧꯔꯝꯃꯤ ꯃꯉꯥꯜꯁꯨ ꯊꯕꯛ ꯁꯪꯕ ꯃꯄꯥ ꯑꯣꯏꯕꯅ ꯄꯥꯏꯈꯠꯂꯛꯏ ꯃꯉꯥꯜꯅ ꯍꯜꯂꯣ ꯑꯕꯦꯝꯃ
ꯑꯕꯦꯝꯃ ꯀꯞꯂꯤ ꯀꯞꯂꯤ ꯊꯃꯣ ꯑꯩ ꯇꯥꯃꯣꯒ ꯀꯥꯏꯅꯕ ꯉꯝꯂꯣꯏꯌꯦ ꯃꯉꯥꯜ ꯄꯥꯈꯠꯅ ꯀꯔꯤꯅꯣ ꯀꯩꯗꯧꯔꯒꯦ ꯀꯅꯥꯅ ꯀꯩ ꯍꯥꯏꯔꯒꯦ ꯀꯞꯂꯤꯗꯣ ꯁꯦ ꯑꯗꯨꯝꯅ ꯀꯞꯀꯅꯨ ꯑꯕꯦꯝꯃ ꯇꯥꯃꯣ ꯄꯥꯈꯠꯂꯦ ꯑꯕꯦꯝꯃꯅ ꯇꯥꯃꯣ ꯄꯄꯥꯅ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯝꯗ ꯈꯪꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯕꯨ ꯁꯥꯎꯈ꯭ꯔꯦ ꯄꯄꯥꯅ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯤꯁꯦ ꯏꯗꯣꯛꯅꯨꯡꯗ ꯌꯥꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯃꯉꯥꯜꯅ ꯑꯁ ꯀꯃꯥꯏ ꯈꯪꯂꯤꯕ ꯐꯔꯦ ꯅꯪ ꯋꯥꯔꯕꯁꯨ ꯋꯥꯅ ꯇꯥꯃꯣ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯣ ꯑꯩ ꯃꯥꯃꯣꯗ ꯍꯥꯏꯖꯒꯅꯤ ꯁꯣꯏꯗꯅ ꯑꯕꯦꯝꯃ ꯀꯞꯄꯒ ꯌꯥꯔꯣꯏꯌꯦ ꯅꯪꯕꯨ ꯁꯣꯏꯗꯅ ꯐꯨꯕꯤꯒꯅꯤ ꯑꯩꯈꯣꯏ ꯄꯄꯥꯁꯦ ꯁꯥꯎꯔꯗꯤ ꯌꯥꯝ ꯁꯥꯊꯤꯕꯅꯦ ꯊꯝꯃꯣ ꯃꯉꯥꯜꯅ ꯄꯨꯅꯤꯡ ꯄꯨꯁꯅꯨ ꯐꯨꯔꯁꯨ ꯑꯩꯕꯨ ꯁꯤꯅꯕ ꯐꯨꯒꯗ꯭ꯔꯅꯦ ꯀꯞꯄꯅꯣꯕ ꯑꯩ ꯏꯃꯥ ꯍꯣꯏꯗꯁꯨ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯒꯅꯤ ꯌꯥꯗ꯭ꯔꯦꯗꯅ ꯅꯪ ꯑꯩ ꯇꯣꯉꯥꯟ ꯂꯩꯊꯣꯛꯑꯒ ꯂꯣꯏꯔꯦꯗꯅ ꯑꯕꯦꯝꯃꯅ ꯇꯥꯃꯣ ꯅꯪꯅꯗꯤ ꯌꯥꯝꯅ ꯂꯥꯏꯅ ꯍꯥꯏꯔꯤꯕ ꯃꯗꯨ ꯑꯣꯏꯕ ꯌꯥꯔꯣꯏꯌꯦ ꯃꯉꯥꯜꯅ ꯀꯔꯤꯗ ꯌꯥꯔꯣꯏꯗꯣꯏꯅꯣ ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯅꯤ ꯁꯨꯇꯨꯡ ꯊꯨꯡꯅꯔꯔꯣꯏ ꯁꯤꯃꯤꯟꯅꯈ꯭ꯔꯁꯦ ꯍꯥꯏꯔꯤꯔꯣ ꯑꯕꯦꯝꯃꯅ ꯑꯩ ꯀꯩꯗꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯩ ꯄꯄꯥꯕꯨꯗꯤ ꯌꯥꯝꯅ ꯀꯤꯌꯦ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯃꯄꯣꯛ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯥꯆꯧꯕꯤꯒ ꯄꯥꯆꯧꯒꯅꯗꯤ ꯑꯩꯕꯨ ꯁꯥꯎꯗꯤꯌꯦ ꯃꯉꯥꯜꯅ ꯑꯦ ꯑꯗꯨꯗꯤ ꯌꯥꯔꯦꯅ ꯈꯜꯂꯣ ꯃꯤ ꯑꯅꯤ ꯌꯥꯔꯤꯕꯨ ꯑꯃꯅ ꯌꯥꯗ꯭ꯔꯁꯨ ꯃꯥꯏꯅ ꯇꯞꯅ ꯌꯥꯖꯅꯤ ꯑꯩꯈꯣꯏꯅꯤ ꯊꯣꯛ ꯁꯤꯟꯊꯣꯛꯈ꯭ꯔ ꯂꯣꯏꯔꯦ ꯑꯕꯦꯝꯃꯅ ꯇꯥꯃꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯌꯥꯝꯅ ꯂꯥꯏꯅ ꯂꯥꯏꯅ ꯍꯥꯏꯔꯤꯁꯤꯕꯣ ꯁꯣꯝꯗ ꯑꯩꯅ ꯋꯥꯈꯜꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯃꯉꯥꯜꯅ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯂꯨꯌꯦ ꯂꯨꯌꯦꯅ ꯁꯨꯝ ꯈꯟꯖꯤꯜꯂꯗꯤ ꯀꯅꯥꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯒꯅꯤ ꯈꯔꯁꯨ ꯂꯥꯏꯊꯣꯛꯅ ꯈꯟꯁꯤ ꯈꯔ ꯔꯤꯛꯁꯤ ꯄꯨꯕ ꯇꯥꯔꯦꯗꯅ ꯇꯥꯃꯣ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯣ ꯑꯩ ꯄꯨꯝꯅꯃꯛ ꯁꯣꯜꯚ ꯇꯧꯅꯕ ꯍꯣꯠꯅꯒꯦ ꯑꯕꯦꯝꯃ